ngasisu Manipur top channel gi maikaidigi mayamda Myanmar gi ba akhanaba content ma puduna laksari ngasi phong khiba tuan ma khenaba si phong singdigi Myanmar gi ba I pausin khongwa charkan mayamda share tawjigi mayamla phuksamin tamina semasu mayam yamna mak lebak thiba paw moina Myanmar da thokhiba thakdo ma kha hana lokha charkan mayamda share tawjigi Myanmar da sei tare tangai riba nupi masa ama kaptuna hat khibadigi miyamna sawbagi sang hengalakle ngasi Myanmar gi military na sei tare tangai riba nupi masa ama kaptuna hat khibadigi miyamna sawbagi sang hengalakle hain official source amana phongdorakli age group the shape the children's amadi AAPP na phongdokhiba wafam amada Myanmar gi military junta na protesters singi mayokta akan makhong thang lokholakpadigi haujuk phawbagi oina hatkhiba angang masing kun sure makhoi sing adu masagi sei taraga nipan gi makhada leiba miyoi sing ngaktani Myanmar gi military na akan protesters singi mayokta akan makhong thang lokholakliba asida maru oina angang sing target tarokliba sida aikhoina akiba phawi haina save the children's ki makedigi pikhiba statement amada haidi aikhoina angang singbu asoi angam thoandanaba ngak sen ba haibasi tangai fataba amani amadi security force na asiguma tamthiraba lisat sajat singasi tawruidabani haidi haujuk masing yamlaba naha oiriba miyoisa kayamasu phajinduna thamliba sida aikhoina nungnang pui Myanmar gi military junta na sayol tare rom subna akanba khongthang sing lakholakliba si aikhoina leba asida sasan leitaba kangkhong saiba phibam ama leibada khang mangamloi haibagi wafam thamladuna makhoina sathariba akan khongthang sing adubu sawatpa phongdokre AAPP nadi verified tawkhiba amada military khu sathakhiba matung tarakpada milai saniga humdraga mangadi sire adumaina ma asiba miyoi singi masing asi hena wangkhalamba suyai miyoi lising aniga sanipanom henmadi phajinduna thamle junta gi spokesman Zomintuna asiba miyoi gi masing asi chamaga humfuga mari sugani hari loinana sikhiba miyoi singadu hingsa gi oiba thawong sing sathaba ngaktani hari ngasi Aung San Suu Kyi bu capital Naipel Daud leiba court amada atopa legal hearing amasu sathari adubu makhoina sathariba legal hearing adu video conferencing gi kuthangna sathagadaba oibadagi khudong sadaba mayonakhi military junta na internet athingba thamkhrabani ngasi ayu anganba matamda court ki gate ta masing yamlaba police personnel sing na leibagi saktam ukhi loinana lawyer sing su building aduda sangbad ayaba pikhide Aung San Suu Kyi unlicensed oiba walking talking ama pairamba amadi COVID-19 virus ke athingba thugaiba yauna criminal charge drug ama military junta na pankhrabani haidi masigi sumathakta corruption gi allegation ga mari lainana investigating satharibani haidena su pawman makhatana phongdorakli Kyukata da district ki oza amana phongdorakpada lambi sing itak takhi lambi da mi lainakhide subnagi ising thaba sing khaktama ukhi silent strike adu Mandalay city da police na nongmai kapda sai tare ke nupi masa ama sikraba matung mathangi numita pangthokpani khu matung da leptana satharakiba protest sing da haujuk phawbda sikhiba miyoi saniga humdraga manga rom gi manung da nupi masa asina khwaidigi sahi nauriba misakni Lanmi singna nupi masa sigi apokpada kapada yum manungda matam bakta phamliba mangonda pankhibani haina nupi masa asigi masina Myanmar Now media outlet phongdokhi district aduda nupa ani su nungmaina panduna sikhi United Nations Children Agency gi Myanmar office na hai live immunization sizinaba yauna security forcing na angang singi mayokta leptana force sizinaba sina Myanmar gi angang singda sathiba saithing ama pire haba pawmsu phonakhi aduga atopa pawama namo Myanmar da military junta na phajinduna leiriba miyoi satruk thadorakre Myanmar da military junta na ku matungda phajinduna thamlakhiba miyoi satruk hena thadokre haina official source amana phongdorakli Myanmar gi military junta na Sathiba hingsa yawba akan makhongthang sing laukhatuna santhi oina protest tawbigi khongjang changsiliba miyoi singi ihawasi namthanaba honari
military na elected government ki lusingwi Aung San Suu Kyi busu phajinduna thamlibani hauzik masai gi sai humdraga manga surabi Nobel Prize phangkhrabi Aung San Suu Kyi su Myanmar gi capital Naypyidaw da court ki hearing chathagadabani mahak matam supagi oina political office paibada athingba thamba yana lairiba criminal charge kya mayuknaribani Aung San Suu Kyi gi okil Khinmaung Chawna haikibada hearing adu video conference ki khuthangna pangthokadaba oibana problem leibadigi appeal gi tang ama phawbagi oina yethokre military junta na internet shutdown tawkibadagi video conference pangthokadaba problem mayuknaribani Myanmar gi commercial hub oiriba Yanggol miyai satruk rom henmana kugi mayokta protest tawbagi khongjang sangsilakpadagi phajinduna thamlakhibadu ngasi thadorakre Myanmar gi military junta na phongdokhibada wafam amada ngasi makhoina nupa satruk humfu amadi nupi saniga humfuga nipanbu insane prison dagi thadokre lawyer Khinmaung mensu insane prison aduda hearing sathanabagi damakta atopa client aniga loinana laikhi insane jail adudagi bus tarago humdoida miyoi satru adu puduna sakhi bakoi sing adu mari lenaba police station singda puraba matung tarakpada mayum da halankre local media singna su prisoner sing adu bus ta honduna sakhibadu uthokhi matamaduda jail gi mapana masing yamlaba miyoi singna ngaiduna laikhi marasida ngasi activity singna laibak sin matungna silent strike sangsinaba taksinkhre loinana Yanggol amadi Naypyidaw gi lanmi sing ihang hangle kha thangma city oiriba maita lambida laifadibi sing paring sana thamkhibaga loinana aikhoi democracy hanjin hanbagi tangai phadaba lei amadi mother Aung San Suu Kyi bu masamau fana leiba oisanu haiba placard kya su paikhi ngarang numidang wairam Mandalay da protesters singna barricade sing mai thaba security force na red chatharaga miyoi kaya ama fagatkhre hairiba pawmusu ngaji phongki pichi phong singda Myanmar gi maruiba pawma oina phonakhi ama sum loisilakpoina tentakna myam khu India gi maruiba pawng tang hapsiramge myam ji COVID-19 si adugi matik sandokko ji hengalai India sida ama sumyam khoi COVID-19 sidagi lapna laiminasi India da anauba double mutant COVID-19 variant fangle heba pawsi ngarang dagi hauna myam national paper sing da amasung local paper sing da maruiba paw amoina makloina phonaribane India da anauba double mutant COVID-19 variant ama fangle haina ngasi government na phonokre masigi mathakta India gi tuan state amasum union territory taraga nipanda variants of concern VOC kaya marum su fangkre haina Ministry of Health na haiki adu maina ministry na hairiba variant sing adu test khara da handa COVID-19 casing hengalakibagi maram adu oiramgadra haibadu haujuk phawo matik chana khangma ngamdri haiki international traveler sing dagi sample sing amasum domestic sample sing da genome sequencing pangthok nariba in SARSCoV2 consortium on Genomics INLACOG na anauba double mutant variant adu discover tokibani haina su pawmana makhatana phongdorali in detail myam horen nungthin gi pung ani gi mamangna myam update pijraki aduna marik sumna maroiba pawsing hapsaraki du phungai mina sena channels gi mekedi request uzari haziki oina di myam batang second sen thank you